Maram suksa sadana leramba kuki gi oiba pot natraga wafam kaya lawthokpa darkar taduna achukui basi lakli masigi saruk ama oina kuki gi rising day holiday list ta hablaktaba asini Kangla Pau news service ta phongdoropagi matungina Lenga ki 2025 ki general holiday list ta kuki gi rising day haptre Manipur lenga ki general administrative department get na chahi khudingi phongba general holiday list phongkre handaki lakadariba chahi 2025 asigi general administrative department get na public holiday list October 17 asibu kuki rising day haina information and public relation department DIPR wall calendar amadi diary da kuki rising day bu holiday list haptuna lakhibani mathang sahi 2025 ki general holiday list ki matang da haukiba December 8 da get na thokiba holiday list asida di haptre masi general administrative department get na negotiable information eki tongan ba section da piriba saktina kuki rising day holiday list gi lawthokiba amadi mamang sahida restricted holiday amadi chuti numit tharga punna suti kuntra manga leiki adubu lakliba chahi 2025 asida holiday numit kuntra da hanthakre hairi Facebook site ama oriba social media express to phongrupigi matugina police ka khut thokna bani haiba thodok amada class 10 thagadaba angang ama sire mioi taruk khulai ga kodana phare hairi pawasi ga mari leinana Kangla Pau news service ta phongdorupagi matungina police commando ga khut thokna bada naha ama lekhidre naha taruk khulai ga kodana phare kuki singna Manipur da landarak liba asida Khulngakpani Haina mayumdagi thani gi mamangdagi chatkibani haina class 10 exam thagadaba mahairoi ama police na nongmai kapnabani haiba thodok amada Thobal salungpham da lekhidre mioi taruk amana khulai ga konana police na fare hairi thodok ase ngasi ayuk pung 10 rom tabada Thobal district ke Hairok police station gi manung channa leiba salungpham maning leikai da thokibani hairi thodok asigi matangda press na phangba paw gi matung inna ngasi ayuk Thobal salungpham da masak khangdaba khara lakle haibagi paw tabadagi Lilong police amadi Thobal commando gi apunba kangbu amana mafam aduda changsinba matamda sakhangdaba sing aduna nongmai kapthorokpadagi nakal ani da kapnaki hairi thodok aduda mioi ama nongmaina panduna sokpadagi Lilongda leiba Nur Hospital da laikan narba matungda Raj Medicity da makhatana laikan narba matungda ngasi numidungba matung pung baro makhai rom taba matamda leikhidabani hairi leikidraba mioi adu Thobal khunau mai leikaidagi Laisram Prem chahi 19 apokpa leikidraba Ronan Kawi mahak Thobal khunau da leiba Nimai Chan High School da class 10 tamliba mahiroini handak pangthokadriba metric exam thagadabani hairi thodok aduda leikidraba mioi aduga lakminnabani haiba mioi taruksu police na khulai ga konana phare hairi phagalba khulai sing adudi insas rifle ama SLR ama carbine ama 303 rifle ahum amok rifle ama punna nomai taruk ni hairi amoromda thodok thokphamdagi phangba pawda nomai kapagi makol kharadi miyamna tanaki kahena nakal anida kahena nomai kamna kibagi makholdi miyamna tanaki de hairi thodok adu matau karamna thokibano haiba chapchaba official oiba pawdi mari leinabasingna khangalakpa leitri Raj Medicity da laikan nakiba leikidraba naha adugi apokpi Nirmalana mahaki machanupa Prem machin manau marigi manungda anisu bani tha anirongi mamangda Khulngakpagi yum thadoktuna chatkibani thokliba lan asi amukta loisenbiro mahaki macha adu Khulngakpa chatkibani ngasina police ka khut thoknabada leikhidre haire mahaki macha da uliba police ki thauna adu kukida amukta utpiyu haina phongdorokli atopa pawamada lalholup ani khut thoknakibagi matangda kukma mayang Imphal na athuba mifam ama pangthoktuna warep lawkhre tha asigi 12 gi numidang pung 3 taba matamda Kuman United Clubs and Maira Paibis Association Kukma na sinduna khudakki oiba Maira Paibi amadi miyamgi oiba apunba mifam ama pangthokre mifam aduda miyamna amatu oina yanaduna warep mari lawkhre haina Kukma Women's Wing mayang Imphal gi secretary na thadropa cherol amana hairi cherol aduda makha taraduna lawkiba warep mari adudi ahanbada haukiba tang 9 amadi 10 gi lonaba ahingda mayang Imphal gi sagai savi gi lambida changsilaga leiba mayang Imphal ga tainaba karangi nga gi farm singda hana changjafum lawduna leiba khulai paiba lup amaga nauna changsilakpa khulai paiba khutpu amaga akanba mawongda khut thokna khibagi thodok aduda hana mafam aduda leramba lup amagi maikaidagi mayang Imphal gi Maira Paibi singna sarok sinaraga amadi achouba lup macha khaidoklaga thodok adu aikhoina thokhanba manbagi mawongda
ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯝꯗꯕ ꯌꯥꯏ ꯍꯥꯏꯅ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯃꯇꯝ ꯆꯥꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯠꯄ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥꯅꯤ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯊꯥꯛꯇ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯈꯨꯠ ꯊꯥꯗꯅꯕ ꯍꯣꯠꯅꯈꯤꯕꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯅꯤ ꯍꯥꯏꯅ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞꯇ ꯍꯥꯏꯔꯤꯕꯗꯤ ꯃꯇꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞꯇ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦ, ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯠꯇꯅ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯤꯡ ꯄꯟꯕꯤꯔꯒ ꯃꯦꯗꯤꯌꯥꯗ ꯍꯥꯞꯄꯤꯔꯛꯇꯅꯕ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯔꯤꯁꯨꯕ ꯋꯥꯔꯦꯞꯇ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯂꯩꯃꯥꯏꯗ ꯈꯣꯡꯐꯝ ꯑꯃꯠꯇ ꯐꯥꯎꯕ ꯂꯦꯞꯄ ꯌꯥꯔꯣꯏ ꯑꯃꯗꯤ ꯆꯦꯟꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯣꯔꯦ ꯇꯥꯎꯟ ꯉꯝꯈꯩ ꯄꯔꯤꯡꯗ ꯃꯈꯥ ꯇꯥꯅ ꯆꯝꯕꯜ ꯈꯥꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯎꯖꯦꯜ ꯅ꯭ꯌꯨꯁ ꯁꯔꯚꯤꯁꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯕꯣꯔꯗꯔ ꯔꯣꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (BRO)ꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯨꯛ ꯈꯔꯗ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯇꯥꯎꯟꯒ ꯊꯪꯅꯅ ꯂꯩꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ BRO)ꯅ ꯍꯧꯈꯤꯕꯅꯤ꯫ ꯉꯝꯈꯩꯗ ꯂꯩꯕ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ BRO)ꯅ ꯆꯝꯕꯜ ꯈꯥꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ BRO ꯗꯤꯐꯦꯟꯁ ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯁꯥꯎꯠ ꯑꯔꯨꯅꯥꯆꯜꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯝꯈꯩ ꯆꯝꯕꯜ ꯈꯥꯕ ꯇꯥꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯁꯔꯨꯛ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯨꯞ ꯀꯌꯥꯅ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠꯀꯤ ꯑꯣꯏꯊꯪꯕꯔꯣꯝꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯍꯥꯟꯅ ꯉꯝꯈꯩ ꯆꯝꯕꯜ ꯈꯥꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯅꯁꯨ ꯂꯨꯞ ꯀꯌꯥꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯟ ꯂꯣꯀꯦꯜ ꯑꯅꯤ ꯀꯥꯞꯂꯝꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30 ꯇꯥꯕꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯛꯆꯤꯡ ꯀꯩꯔꯛ ꯄꯟꯆꯥꯌꯠ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯟ ꯂꯣꯀꯦꯜ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯥꯞꯂꯝꯂꯤꯕ ꯅꯟ ꯂꯣꯀꯦꯜ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯕꯤꯁ꯭ꯋꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯖꯦꯜ ꯅ꯭ꯌꯨꯁ ꯁꯔꯚꯤꯁꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯄꯥꯋꯔ, ꯐꯣꯔꯦꯁ, ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟড ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯗꯣꯡꯗ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯕꯥꯏ ꯗꯥꯏꯕꯔꯁꯤꯇꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯗ ꯃꯅꯤꯄꯨꯔ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯀꯜꯆꯔꯦꯜ ꯑꯦꯛꯆꯦꯟꯖ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯍꯦꯟꯂꯨꯝ ꯑꯦꯟꯗ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯆꯦꯌꯔꯃꯦꯟ ꯑꯃꯗꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA KH ꯏꯕꯣꯝꯆꯥ ꯂꯣꯏꯅꯅ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯗ ꯃꯅꯤꯄꯨꯔ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯀꯜꯆꯔꯦꯜ ꯑꯦꯛꯆꯦꯟꯖ ꯐꯦꯁꯇꯤꯚꯦꯜꯒꯤ ꯁꯦꯚꯤꯅꯤꯌꯔ ꯑꯃꯁꯨ ꯐꯣꯡꯈꯤ꯫ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯖꯤꯠꯅ ꯍꯥꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯕ ꯉꯝꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ, ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯗꯤ ꯑꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯌꯥꯝꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄꯗ ꯑꯁꯣꯏꯕ ꯈꯔ ꯌꯥꯎꯔꯛꯄ ꯌꯥꯏ, ꯃꯗꯨꯗ ꯅꯦꯒꯦꯇꯤꯚ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯄꯣꯖꯤꯇꯤꯚ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯁꯤ꯫ ꯂꯩꯉꯥꯛ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤꯅꯤ, ꯃꯤꯌꯥꯝꯁꯨ ꯂꯩꯉꯥꯛꯀꯤꯅꯤ꯫ ꯃꯤꯌꯥꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ, ꯂꯩꯉꯥꯛꯅ ꯍꯥꯏꯕꯁꯨ ꯃꯤꯌꯥꯝꯅ ꯇꯥꯕꯤꯗꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤ꯫ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯣꯜ, ꯐꯤꯖꯦꯠ, ꯂꯩꯇꯦꯡ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯛ ꯇꯥꯛꯂꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫